Hi ma'am, good morning. Masise aise keno tawbaga amta tahawdra. Hekta maya keno de maya chabuk tagi hekta namba hawjare loisan khachambaga amta keno tahawdra. Keno ni koigi chiche ahan inama ahan haitare. Mai mem na ngasi chatkadoine aigi ichanupaga han chatlamani aduga koi nemboka ichanupi machaga na hore na mula ani. Đây insang leiraga pukhidoi ko insang leiraga chatlani alaina blog se matek namjarake na sum namjakpani maya ande tadi ai chatnaba thoknaba tawrage ha chicken je aina sile leiraga pukhidoi ne bado khoi mai manau nupi ani su sum khoi chiche ina mahanduna chak se habda indom cha ani su kobiro chicken do ai leira again haiba ane indom cha ani su kawraga pulak Taminarasi na aduge chake tawbane isaga iga loisalle du tadi ma'am thoknaba tawrage ko hay hore makha taba do mu hapjarake ma'am stop tawriba ai lakpada ungare sida ai ji chichi hekta hay ba khoi ina moi gida yaure khoi ni han yaure se Tầm quy chừng Hay sao nó phải là lạc này thì quy gì đó lạc nào quy không quy này nó ngầm một không giờ được chẳng đi hôm nay em sẽ làm năm cái Iromba semba loire kamage na thangalini huji Makung khumjalage ko yen thongba loisalakadore zik ngawuri sidana kenodu kare awa phadigom tika leijare thaknaba nga thongbadi loi khare iromba su loi khare iromba sida leire yendem ga alu ga khai hawba iromba ne sise adigi sida ikai thabi ko la chana bagi sida ready de loi thamme salad ki sida leire nga thongba mulake to nga thongba su loi de khali chaga do bada nga re khoi huje sida khoi chenau bi phammi chenau bi phammi sina chiche yai mani ko sina mai macha nupi tombi Sina pasoi gi indom cha akhoi magi manau nupi atombi Sina akhoi ma leire sijo akhoi indom cha ni akhoi mai hek manau nupi sigi mathangda si oiriba sise oiriba ida moi video game sanari ai janu pa ja ibung ante ngauba o pura roi na kai de tadi horen saram dai da hapjarake ko Mayam chaba hongna gare khoi che naw ya kan to lima yen cha da banu pi na sida leire ma sida leire sa da phama za ro sa da makha da sa da ya sin mana ro sa ga jo khoi cha du chu karai da phama sa kai da ka sila phama ya ga हाँ ज़्यादा स्किन लो बने दराना दरादी स्किन लगाओ बने तो क्या वो क्या आई चाची ये गलत है मैं मोये थी बीरा मी चाची मुबांग हम तो लोग खजाना चखाओ चखोम चाउन अस चाउ दे चलो चखोम चाउन हो चखोम चाउन हो लो मुबांग नजे चखोम चाउन हो लो चाक तो हुआ ये नंग से हुलो 제본 비 훌러 ya gi sap chindi ga ba siluro ya ga to do ma du sang ang ga tra ba sap to didi hore sabal waraga mu hapake ko ima mukbang gi chakhon chaw nam tana moyeng ge le za don de bilo le za me pa pulla
ꯑꯗꯨ ꯇꯥꯔꯗꯤ ꯍꯣꯔꯦꯟ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯥꯞꯄꯛꯑꯒꯦꯀꯣ ꯆꯥꯈꯤꯒꯦꯕ ꯆꯥꯛꯆꯥ ꯂꯣꯏꯅꯕꯒꯤ ꯃꯌꯥꯝ ꯇꯥꯔ ꯂꯩꯅꯩꯁꯦ ꯑꯩ ꯏꯆꯥꯒꯁꯦ ꯌꯦꯡꯉꯣ ꯑꯗꯨꯏꯁꯨ ꯌꯥꯔꯣꯏ ꯑꯦ ꯀꯩꯒꯤꯅꯣ ꯐꯣꯟꯁꯦ ꯄꯥꯏꯔꯗꯤ ꯅꯣꯏꯅ ꯍꯦꯛꯇ ꯒ꯭ꯔꯦꯠꯂꯕ ꯇꯥꯔ ꯂꯩꯅꯔꯦ ꯋꯥꯔꯦ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯆꯥꯛꯆꯥ ꯇꯣꯛꯅꯕꯒꯤ ꯂꯣꯏ ꯋꯥꯅꯔꯦ ꯀꯅꯥꯅꯗꯦ ꯃꯥꯅ ꯃꯤꯒꯤ ꯆꯧꯀꯤꯁꯦ ꯂꯩ ꯁꯥꯟꯅ ꯂꯩꯔꯦ ꯃꯥꯅ ꯃꯤ ꯆꯧꯀꯤꯁꯦ ꯂꯩ ꯂꯩꯔꯦ ꯀ꯭ꯋꯥ ꯂꯩꯕ ꯆꯠꯅꯈ꯭ꯔꯤ ꯀ꯭ꯋꯥ ꯃꯇꯞ ꯍꯣꯏ ꯉꯁꯤ ꯅꯣꯡꯃꯇꯪ ꯆꯥꯒꯦꯅ ꯂꯣꯏꯗ꯭ꯔꯤ ꯐꯣꯟ ꯄꯤꯔꯛꯑꯣꯅ ꯉꯪꯉꯤꯁꯤ ꯎꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯃꯤꯅꯤꯠ 10 ꯋꯥꯠꯂꯤꯀꯣ ꯉꯔꯥꯡꯒꯤ ꯃꯈꯥ ꯑꯣꯏꯔꯛꯀꯗꯣꯏꯅꯦ ꯃꯌꯥꯝ ꯇꯥꯔꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯌꯣꯒ ꯁꯥꯟꯅꯕ ꯍꯧꯔꯦ ꯍꯧꯖꯤꯛ 6, 5, 4, 3, 2, 1. Go up, down, up, down. Right hand, left, right, left, side. Composition. Yes, and then I call it quickly. Put my hand up, 6, 7, 8, 9, 10, 9, 8, 7, 6, 5, 4, 3, 2, 1. 2, 3, 4, 5, 6, ꯑꯩꯒꯤꯗꯤ ꯅꯝꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯅꯝꯃꯦ 8, 9, ꯁꯣꯝꯗ ꯊꯣꯡꯕ ꯉꯝꯕ ꯃꯤ ꯑꯗꯨꯝ ꯌꯥꯎꯅꯔꯦ ꯁꯦ ꯂꯥꯎ ꯅ ꯇꯧ ꯂꯥꯎ ꯁꯣꯔ ꯀꯥꯟꯊꯣꯛꯎ ꯁꯣꯔ ꯀꯥꯟꯊꯣꯛꯎ Oh, 6, 7, 8, 9, 10, 11, 12, 6, 7, 8, 9, 10, 11, 12, 8, 9, 10, 11, 12, 13, 14, 15, ꯀꯦꯃꯦꯔꯥꯗꯗꯤ ꯌꯥꯝ ꯐꯖꯔꯦ ꯌꯦꯡꯕꯗ 18, 19, 20, 21, 22, 23, 24, 25, 26, 27, 28, 29, 30. 1, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20, 21, 22, 23, 24, 25, 26, 27, 28, 29, 30. Another 6. Kanano yan, Bio? ꯃꯌꯥꯝ ꯑꯩ ꯇꯨꯝ ꯍꯧꯒꯠꯂꯒ ꯂꯥꯛꯏ ꯑꯗꯨꯏꯁꯨ ꯇꯨꯝꯕꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯇꯨꯝꯗꯣꯏꯅꯤꯀꯣ ꯇꯨꯝꯕꯗꯨꯗꯤ ꯌꯥꯝ ꯁꯥꯡ ꯇꯨꯝꯃꯦ ꯑꯗꯨꯒ ꯁꯤꯗ ꯑꯥꯁꯅꯥ ꯇꯧꯕꯁꯤꯗꯤ ꯄꯨꯡ ꯑꯃꯃꯝ ꯈꯛꯇꯪꯅꯦ ꯄꯨꯡ ꯑꯃ ꯑꯥꯁꯅꯥ ꯇꯧꯈꯤꯕꯁꯤꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯔ ꯂꯩ ꯈꯪꯕꯒꯤ ꯑꯩ ꯉꯟꯅ ꯑꯗꯨꯝ ꯍꯧꯒꯠꯆꯔꯦ ꯑꯗꯣ ꯁꯤꯗꯩ ꯉꯁꯤꯒ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕꯅꯦ ꯑꯩ ꯉꯁꯤꯅ ꯂꯣꯏꯔꯦ ꯑꯗꯣ ꯏꯆꯦꯁꯨ ꯊꯦꯡꯅꯔꯦ ꯑꯗꯣ ꯏꯆꯦꯅ ꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯒ ꯑꯂꯥꯏꯟꯃꯦꯟ ꯁꯦꯝꯕꯤꯕ ꯃꯌꯥꯝꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯒꯤ ꯑꯍꯟꯁꯨ ꯑꯉꯥꯡꯁꯨ ꯅꯨꯄꯥ ꯑꯉꯥꯡ ꯑꯝꯇ ꯈꯥꯏꯗꯦ ꯁꯤ
ꯃꯐꯝꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ಶ್ರೀ ꯔꯥꯙꯥ ꯒꯣꯕꯤꯟꯗ ꯌꯣꯒ ꯁꯦꯟꯇꯔ ꯎꯔꯤꯄꯣꯛ ꯌꯥꯝꯕꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯃꯐꯝꯁꯦ ꯁꯤꯗꯤ ꯃꯣꯏꯁꯦ ꯃꯤ ꯌꯥꯝ ꯆꯤꯜꯂꯦ ꯗꯤꯃꯥꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯣꯏꯔꯒꯁꯨ ꯁꯤꯗꯩꯁꯤꯗ ꯑꯍꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯝ ꯂꯥꯛꯑꯒ ꯍꯥꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯑꯗꯣ ꯁꯤꯒꯤ ꯍꯛꯆꯥꯡꯒꯤ ꯀꯥꯟꯅꯕꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯤꯖꯤꯟꯕꯤꯌꯨ ꯀꯥꯟꯅꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯅꯥꯗ꯭ꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯍꯛꯆꯥꯡꯁꯦ ꯌꯦꯡꯍꯧꯕ ꯁꯥꯖꯦꯜ ꯍꯧꯕꯁꯤꯅ ꯌꯥꯝ ꯐꯩꯀꯣ ꯍꯛꯆꯥꯡ ꯁꯥꯖꯦꯜꯁꯤꯅ ꯑꯃꯨꯛ ꯁꯤꯁꯤꯗꯤ ꯌꯣꯒ ꯍꯥꯏꯔꯒ ꯌꯣꯒꯒꯤ ꯃꯆꯥ ꯄꯥꯔꯠ ꯑꯃꯇꯪꯅꯦ ꯁꯤꯗꯩꯁꯤꯗ ꯙ꯭ꯌꯥꯟ ꯇꯧꯕ ꯁꯣꯔ ꯁꯥꯟꯅꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯌꯣꯒꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯌꯥꯝ ꯆꯥꯎꯋꯦ ꯌꯣꯒꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯣꯒꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯏ ꯐꯤꯂꯣꯁꯣꯐꯤ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯁꯤꯒꯨꯝꯕꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯅꯠꯇꯅ ꯋꯥꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯒꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯃꯥꯏꯟ ꯑꯦꯟ ꯁꯣꯜ ꯁꯤ ꯃꯌꯥꯝꯁꯤꯒꯤꯅꯦ ꯑꯗꯣ ꯕꯣꯗꯤ ꯃꯥꯏꯟ ꯑꯦꯟ ꯁꯣꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯃꯇꯪ ꯑꯣꯏꯅ ꯁꯥꯟꯇꯤꯗ ꯄꯤꯁꯇ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯌꯣꯒ ꯇꯧꯕꯤꯌꯨ ꯑꯅꯥꯕ ꯌꯥꯎꯔꯒꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯣꯏ ꯅꯥꯗ꯭ꯔꯒꯗꯤ ꯂꯣꯏ ꯅꯨꯡꯉꯥꯏ ꯄꯩꯁꯥꯁꯨ ꯇꯥꯟꯕ ꯌꯥꯏ ꯑꯗꯨꯅ ꯅꯥꯗ꯭ꯔꯤꯉꯩꯗ ꯍꯛꯆꯥꯡ ꯁꯦꯝꯕꯤꯕ ꯑꯗꯨꯒ ꯏꯁꯥꯅ ꯂꯥꯏꯌꯦꯡꯖꯕ ꯗꯣꯛꯇꯔꯗ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯥꯏꯌꯦꯡꯕꯕꯨꯗꯤ ꯆꯠꯇ꯭ꯔꯤꯉꯩꯗ ꯏꯁꯥꯅ ꯉꯝꯃꯤꯈꯩ ꯂꯥꯏꯌꯦꯡꯖꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯊꯤꯌꯥ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯣ ꯑꯩ ꯇꯝꯐꯥꯁꯅꯥ ꯃꯤꯡꯅ ꯂꯝꯐꯦꯜꯗꯒꯤꯅꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯛꯅꯩ ꯁꯤꯁꯦ ꯂꯥꯛꯏꯁꯦ ꯑꯩ ꯏꯃꯥ ꯄꯨꯔ ꯂꯥꯛꯑꯦ ꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃ ꯑꯩꯒꯤ ꯅꯤꯅꯦ ꯑꯅꯤꯅꯦ ꯑꯗꯣ ꯃꯣꯏꯗꯣ ꯊꯥ ꯑꯃ ꯐꯥꯔꯛꯇ ꯉꯥꯏꯔꯤ ꯑꯗꯣ ꯃꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯌꯦꯕ ꯍꯛꯆꯥꯡꯁꯦ ꯑꯗꯨ ꯅꯨꯡꯉꯥꯏꯔꯛꯄꯗꯒꯤ ꯁꯨꯡꯂꯦꯞ ꯂꯦꯞꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯈꯪꯍꯟꯖꯅꯤꯡꯉꯦꯀꯣ ꯑꯩꯈꯣꯏꯅ ꯑꯗꯣ ꯑꯩꯒꯤ ꯕ꯭ꯂꯣꯒꯀꯤ ꯃꯇꯥꯡꯗ ꯈꯔ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯅꯕ ꯍꯥꯏꯕꯤꯔꯝꯃꯨ ꯏꯆꯦꯒꯤ ꯕ꯭ꯂꯣగ్ ꯌꯦꯡꯉꯤꯕꯁꯤꯡꯁꯤꯅ ꯌꯦꯡꯗꯪ ꯌꯦꯡꯕꯤꯒꯅꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯕꯇꯟꯗꯨꯁꯨ ꯅꯝꯖꯜꯂꯣ ꯃꯥꯅ ꯚꯤꯗꯤꯑꯣ ꯍꯦꯛ ꯊꯥꯒꯠꯂꯛꯄꯒ ꯃꯦꯁꯦꯖ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯅꯝꯃꯒ ꯌꯦꯡꯖꯟꯕꯤꯌꯣ ꯑꯗꯣ ꯌꯥꯔꯗꯤ ꯏꯆꯦꯅ ꯌꯣꯒꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯁꯦꯝꯕꯤꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯍꯪꯕꯤꯌꯣ ꯃꯉꯣꯟꯗ ꯈꯪꯗꯕ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯀꯥꯟꯅꯕꯈꯩꯗꯤ ꯂꯣꯏ ꯂꯧꯕꯤꯌꯣ ꯍꯛꯆꯥꯡꯁꯤꯅꯕꯨ ꯐꯔꯗꯤ ꯂꯣꯏꯅꯃꯛ ꯂꯩꯕ ꯌꯥꯔꯦ ꯂꯟ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯪꯗꯕꯩ ꯋꯥꯅꯤ ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯈꯪꯉꯛꯑꯦꯀꯣ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯀꯥꯟꯗ ꯑꯗꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯑꯩꯒꯤꯁꯨ ꯇꯧꯕꯤꯔꯛꯑꯣ ꯑꯩꯒꯤ ꯚꯤডিꯑꯣꯁꯤꯡꯁꯨ ꯁꯣꯝꯒꯤ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯁꯣꯝꯒꯤ ꯚꯤডিꯑꯣꯁꯤꯡꯅꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯌꯥꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯍꯣꯏ ꯅꯃꯁꯇꯦ ꯕꯥꯏ Bye.